ꯋꯥꯅ ꯂꯩꯔꯛꯑꯦ ꯏꯁꯤꯡꯁꯨ ꯊꯛꯄ ꯐꯪꯗꯦ ꯑꯗꯒꯤ ꯆꯥꯛꯁꯨ ꯆꯥꯕ ꯐꯪꯗꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯐꯥꯎꯗ ꯂꯩꯕ ꯐꯪꯗꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯅꯝꯅꯕꯁꯨ ꯂꯩꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯚꯤꯗꯤꯑꯣ ꯍꯤꯟꯖꯥꯡ ꯊꯣꯡ ꯄꯥꯊꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯤꯟꯖꯥꯡ ꯄꯥꯊꯔꯒꯅ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯅꯝꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯑꯩ ꯁꯨꯝ ꯄꯪꯅꯝ ꯅꯝꯁꯟꯒꯦ ꯉꯁꯤꯗꯤ ꯅꯣꯡꯃꯗꯣ ꯅꯦꯅꯦ ꯑꯩꯈꯣꯏ ꯃꯥ ꯄꯠꯂꯦ ꯃꯁꯥꯁꯦ ꯄꯠꯇꯅ ꯂꯣꯏꯔꯦ ꯇꯨꯡꯒꯤꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯕꯣꯝ ꯑꯗꯩ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯅꯤ ꯂꯩꯃꯤꯟꯅꯔꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯗꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯅꯦ ꯁꯤꯗ ꯑꯩꯅ ꯑꯩ ꯉꯁꯥꯏ ꯉꯥꯈꯥ ꯊꯤꯟꯕꯤꯒꯦ ꯇꯧꯕꯅꯦ ꯉꯥꯈꯥꯁꯦ ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯨꯕꯗ ꯉꯥꯈꯥ ꯌꯣꯜꯍꯧꯗꯦꯕꯀꯣ ꯑꯗꯨꯒꯤ ꯄꯥꯟ ꯊꯣꯡꯒꯦ ꯄꯥꯟ ꯏꯔꯣꯟꯒꯦ ꯇꯧꯕꯅꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯜꯂꯒ ꯃꯣꯏ ꯄꯤꯖꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯏꯟꯇꯔꯚꯤꯌꯨ ꯑꯇꯣꯞꯄꯗꯤ ꯗꯥꯗꯤ ꯑꯦꯁ ꯄꯤ ꯍꯣꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯟꯇꯔꯚꯤꯌꯨꯗꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤꯗꯒꯤ ꯈꯤꯇꯪ ꯈꯨꯝꯃꯤꯗꯅꯀꯣ ꯑꯗꯨꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯆꯦꯟꯊꯣꯔꯛꯑꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯌꯨꯝꯗ ꯂꯩꯍꯧꯕꯗꯨꯗꯤ ꯄꯥꯛ ꯍꯦꯟꯅ ꯈꯪꯗꯦꯗꯅ ꯑꯩꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯄꯨꯡ 1 ꯑꯗꯒꯤ ꯄꯨꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯁ꯭ꯋꯥꯏꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯦ ꯀꯥꯏꯅ ꯂꯤꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯂꯩꯍꯧꯕꯗꯨꯅ ꯀꯃꯥꯏꯅ ꯂꯩꯍꯧꯔꯤꯅꯣ ꯑꯗꯨꯗꯣ ꯐꯖꯅ ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯇꯥꯁꯦꯕꯀꯣ ꯑꯗꯣ ꯁꯥꯎꯟꯁꯦ ꯍꯦꯟꯅ ꯇꯥꯗꯕꯁꯨ ꯌꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯁꯨꯝ ꯏꯔꯛꯑꯒꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯁꯨ ꯅꯠꯇꯦ ꯅꯨꯡꯗꯥꯡꯒꯤ ꯆꯪꯁꯜꯂꯣ ꯃꯇꯦꯛ ꯂꯤꯌꯨ ꯍꯥꯏꯕꯅꯤꯗ ꯃꯤ ꯃꯌꯥꯝꯅ ꯎꯕꯗ ꯀꯃꯥꯏꯅ ꯆꯦꯜꯂꯛꯏꯅꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯇꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯋꯥ ꯉꯥꯡꯉꯗꯤ ꯂꯠꯇꯅ ꯇꯧ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯉꯣꯟꯗꯗꯤ ꯍꯦꯟꯅ ꯉꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯩꯈꯣꯏ ꯆꯦꯗꯩ ꯉꯥꯡꯍꯜꯂꯒꯦꯕ ꯀꯅꯥꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯩꯇꯕꯅꯤꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯁꯣꯏꯕ ꯌꯥꯎꯔꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ ꯏꯅꯥꯎꯄꯤꯁꯦ ꯄꯨꯡ 1-2 ꯑꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯣꯏꯁꯦ ꯏꯔꯥꯡ ꯈꯔ ꯀꯜꯂꯤ ꯍꯥꯏꯗꯤ ꯔꯤꯂꯦꯒ ꯆꯠꯄꯗꯨꯗ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯣꯏ ꯑꯉꯥꯡꯈꯩꯒ ꯇꯧꯔꯒ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯍꯧꯔꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯂꯩꯍꯧꯔꯒ ꯄꯨꯡ 8:30 ꯑꯗꯥꯏ ꯇꯥꯔꯛꯄꯗꯩ ꯑꯗꯥꯏꯗꯩꯗꯤ ꯏꯔꯥꯡꯁꯦ ꯈꯔ ꯀꯟꯒꯠꯂꯛꯑꯦ ꯑꯁꯣꯝ ꯕꯖꯥꯔꯣꯝꯗ ꯃꯩ ꯊꯥꯔꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯇꯅ ꯀꯗꯥꯏꯗ ꯆꯦꯟꯅꯤꯅ ꯍꯥꯏꯅꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯒ ꯃꯄꯥꯟꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯁꯦ ꯀꯃꯥꯏꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯅ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯤ 2-3 ꯂꯥꯛꯑꯦ ꯃꯤ 2-3 ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯂꯩꯒꯗꯕꯅꯤꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯃꯟꯗꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯃꯩꯁꯨ ꯃꯨꯊꯠꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯗ ꯊꯨꯒꯥꯏꯕ ꯍꯧꯔꯛꯑꯦꯕ ꯌꯨꯝꯁꯦ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯄꯗ ꯀꯞꯄ ꯌꯥꯎꯅꯔꯦ ꯀꯞꯄ ꯌꯥꯎꯅꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥꯁꯨ ꯑꯁꯤꯁꯨ ꯄꯣꯔꯒ ꯂꯩꯔꯤꯅꯦꯕ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯨꯒꯥꯏꯔꯛꯄ ꯍꯧꯕꯗꯨꯗ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏꯁꯦ ꯄꯥꯛꯊꯔꯒ ꯆꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯅꯥꯀꯟꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯂꯣꯠꯀꯦ ꯍꯥꯏꯅ ꯆꯦꯟꯊꯣꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯦ ꯂꯣꯜꯂꯝꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯇꯅ ꯃꯤꯒꯤ ꯀꯩꯅꯣꯗꯨꯗ ꯋꯥꯜ ꯈꯥꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯥꯈꯠꯂꯒ ꯆꯣꯡꯊꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨꯗ ꯇꯔꯥ ꯑꯣꯏꯔꯝꯕꯗꯨꯗ ꯑꯉꯥꯡꯁꯦ ꯄꯨꯔꯒ ꯑꯣꯟꯊꯔꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯎꯅ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯑꯩꯈꯣꯏꯁꯦ ꯀꯤꯗꯅ ꯀꯞꯇꯅ ꯆꯦꯟꯅꯔꯛꯑꯒ ꯑꯗꯨꯒ ꯍꯦꯛꯇ ꯋꯥꯒ ꯂꯩꯕ ꯃꯈꯥꯗ ꯍꯦꯛꯇ ꯑꯉꯥꯡꯒꯁꯦ ꯁꯣꯛꯑꯦꯕ ꯁꯣꯛ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯣ ꯁꯣꯝꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃ ꯆꯦꯟꯊꯣꯔꯛꯑꯒ ꯒꯦꯠꯇꯣ ꯀꯥꯎꯈꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯌꯨꯝꯁꯤꯗ ꯃꯤ ꯃꯌꯨꯝꯁꯤꯗ ꯂꯦꯛꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4:30-5 ꯑꯗꯥꯏꯗ ꯑꯩꯈꯣꯏꯁꯦ ꯁꯤꯕꯥꯏꯔꯣꯝꯗ ꯆꯦꯜꯂꯛꯑꯦ ꯑꯥꯔꯃꯤ ꯀꯦꯝꯗ ꯆꯦꯜꯂꯛꯑꯀꯥꯟꯁꯤꯗ ꯃꯣꯏꯅ ꯆꯪꯉꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯇꯥꯟꯁꯤꯟꯕꯤꯔꯦ ꯃꯅꯨꯡꯗ ꯂꯩꯍꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯛꯑꯦ ꯏꯁꯤꯡꯁꯨ ꯊꯛꯄ ꯐꯪꯗꯦ ꯑꯗꯒꯤ ꯆꯥꯛꯁꯨ ꯆꯥꯕ ꯐꯪꯗꯦ ꯑꯉꯥꯡꯒꯤ ꯑꯆꯥꯄꯣꯠ ꯐꯥꯎ ꯏꯁꯤꯡ ꯕꯣꯇꯜ ꯐꯥꯎꯗ ꯂꯩꯕ ꯐꯪꯗꯦ ꯐꯪꯗꯕ ꯃꯇꯨꯡꯗꯨꯗ ꯃꯣꯏ ꯀꯩꯅꯣꯅꯁꯨ ꯑꯥꯔꯃꯤꯅꯁꯨ ꯃꯤ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯕꯅꯤꯅ ꯁꯤꯃꯦꯟ ꯏꯐꯨꯟ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯁꯦ ꯐꯤ ꯑꯃ ꯏꯁꯥꯅ ꯏꯟꯖꯕ ꯐꯤ ꯑꯃꯗ ꯊꯥꯔꯒ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯦ ꯍꯤꯞꯄꯜꯂꯒ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯁꯨ ꯀꯥꯡ ꯆꯤꯛꯄꯅ ꯇꯨꯝꯕ ꯌꯥꯗꯦ ꯅꯨꯡꯗꯥꯡꯁꯨ ꯆꯔꯥ ꯍꯦꯜꯂꯦ ꯑꯌꯨꯛꯁꯨ ꯍꯦꯜꯂꯒ ꯆꯦꯟꯕꯗꯨꯗ ꯆꯥꯕ ꯊꯛꯄ ꯏꯅꯝꯃꯗꯤ ꯈꯨꯕꯥꯛꯇꯨꯗ ꯍꯥꯞꯄ ꯆꯥꯏ ꯆꯥꯛꯇꯨ ꯈꯨꯕꯥꯛꯁꯤꯗꯒ ꯑꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜ 10 ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯃꯌꯥꯏꯗ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯑꯗꯨꯗꯩꯗꯨꯗ ꯆꯥꯛ ꯍꯥꯞꯄꯒ ꯑꯗꯒꯤ ꯆꯥꯛꯇꯨꯁꯨ ꯃꯨꯟꯗꯕ ꯆꯦꯡ ꯆꯪꯕ ꯆꯥꯡꯅꯦ ꯃꯣꯏ ꯀꯩꯅꯣ ꯑꯥꯔꯃꯤꯅ ꯄꯤꯔꯛꯏꯁꯦ ꯑꯗꯨꯗꯣ ꯀꯩꯅꯣ ꯁꯤꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯗꯣ ꯆꯥꯔꯒ ꯂꯦꯜꯂꯛꯑꯦ ꯑꯗꯒꯤ ꯑꯉꯥꯡꯁꯨ ꯅꯥꯔꯦ ꯇꯨꯝ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯈꯥꯗ ꯊꯥꯕꯗꯣ ꯇꯨꯝ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯣꯕꯒ ꯐꯥꯏꯕꯒ ꯇꯧꯔꯦ ꯑꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯞꯄꯦ
kappa nantana upai leitamnina ꯊꯣꯡꯗꯦ ꯁꯨꯝ adagi nomani leraga army na khuje thindorpa matangda su moina nung thombaga nongina kapaga adagi ba ka phujale moina chalo gaina ga bai tawsile usitoi ngomda ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯍꯤꯡꯉꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯀꯦꯝꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯅꯤꯡꯊꯧꯈꯣꯡꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯅꯤꯡꯊꯧꯈꯣꯡꯗ ꯌꯧꯕꯅꯦ ꯑꯩꯈꯣꯏ ꯆꯦꯒ ꯌꯧꯕꯁꯤꯅ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯊꯛꯇꯣ ꯃꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯒ ꯑꯗꯨꯗꯩ ꯅꯣꯡꯃ ꯅꯤꯅꯤ ꯃꯣꯏꯗ ꯂꯦꯛꯑꯝꯃꯦ ꯑꯗꯨꯒ ꯃꯣꯏ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯒ ꯔꯤꯂꯤꯐ ꯀꯦꯝ ꯁꯥꯔꯒ ꯑꯗꯨꯗꯩ ꯊꯝꯕ ꯍꯧꯔꯛꯄꯅꯦꯕ ꯑꯗꯨꯗꯩ ꯊꯝꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯁꯨꯝ ꯂꯩꯔꯤꯁꯤꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯃꯇꯦꯛꯄꯨꯗꯤ ꯇꯥꯔꯝꯃꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯋꯥꯔꯤꯁꯤꯁꯨ ꯁꯝꯂꯞꯄ ꯂꯤꯕꯅꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯄꯨꯟꯅ ꯌꯥꯎꯔꯒ ꯑꯩ ꯅꯝꯒꯦ ꯇꯧꯕꯅꯦꯕ ꯅꯍꯥꯟꯒ ꯌꯥꯎꯍꯟꯗꯦꯗꯅꯀꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯕꯥꯗꯤ ꯄꯥꯛꯅ ꯎꯔꯝꯃꯣꯏ ꯑꯅꯝꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯕꯥ ꯁꯨꯡꯎ ꯎꯗꯕꯅꯦꯕ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯃꯇꯥꯡ ꯍꯦꯛꯇ ꯆꯥꯗꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯣꯏꯒꯜꯂꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯉꯥꯡꯁꯨ ꯀꯞꯄꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯣꯏꯔꯒ ꯊꯤꯔꯒ ꯆꯥꯔꯦ ꯃꯣꯏ ꯑꯃꯨꯛꯀ ꯀꯦꯝ ꯇꯧꯕ ꯆꯠꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯅꯦ पाइनु निन्ने कम्बा इसिं याउदे awna ki jaw ko कम्बा चालो अदुदा प्लेट सु लेते अम्मा अनि अहुम मरी प्लेट मरी मंगा तरु प्लेट तरु ति सु प्लेट तरु ति सुरबने हिंजांग फुलिसिदा इरोन सि खबैसु खोइ बने तम थिउ को नत्र दे ति किनि खबैसे त चम हाना तो चक्सा दोरे थीरगे थंजिंगा पानगा इरोनबा थंजिंगा हाय नेने नेने बेट नु thangjinga yo खुई मा दे जो पेले बने पतले ने पुम्मे पतले पुम्मे लो थिरो साई नेने चाय संदलो करियो पेलबो लोरे मन nan chela to kyam nan nei dribo hey chila mo अमो पथक तुरे chi ngong ji baje mathibo ni nawi baje हे चाक तो साई निने मा ba na sakhe da ba gai bi मम्मी जे सुम पैसा लाबा कैनो दौरे na sepat ki do ene हाय दो खरे तू chidam सी कैनो निने हा चाचा ने सिबु चाचा आई yerum hai ta kan ta sa ne कई बना हाय दो हा तू याम दिया video nam इरोन बजे खंदे ngasi इरोन बजे hanu nang lai मारोय मरांग मा यो मोतिल हो ले सोमदा थमगे चाबे मते गमा मम्मी चिपे यु apa kano आइदि उलरगे सुमा नेने नंग के चादुबा मा यरुम पिद्रे से मैम सुमाइन चासल लगे बको अदुगा नमदि नमारोगे आई चाबदु नमारोगे चारगे हुजिक चाक चारगे नदबरा होय